Ministry of Home Affairs na Kuki lusing basing ga humlak subu oina Wari Sannakhre sugi ground rule semdok pagi matang da kupna khanakre Ministry of Home Affairs MSA gi official sing na Kuki insurgent group sing ga Wari Sannakhre humlak subu oina nakal ani na Wari Sannakhre ba suspension of operation su agreement gi ground rule sing semdok pagi matang da makhata na khanaki haina tribunal na phonglok pa report amana hairi hauki jun mapanda jun tara ga taruk ta nakal ani na Wari Sannakhre ga loina na Manipur gi highway sing da miyam bu aki akhang leitana sa thok sa sin yahanna amasung logi wangma da pai bu kulai sing surrender to bagi matang da kupna khanaki kumza 2023 की मे थादगी हौना मणिपुर कांगलुप अदि की मरक हाना सुनब की थदोक थोरक रब मतुंग द नकल अनि की मरक यासेनब पुरक्तुना इंग तप फिबम अमा लेहनब की पांदम द एमआईएसआई ना मैते की सीएसओ सिंग अमसुंग कुकी लुसिंग बसिंग वरी सानब की थौरंग लौखतुना लाकी मैते की सीएसओ सिंग ना मणिपुर की मफम पुंगनमक मियाम ना अकी अखंग लेतना सथोक ससेन तौबद यहनगदबनी हाइबु वफम यावनो तोंगान तोंगान बा डिमांड कया पुखत की कुकी लुसिंग बसिंग की माइकै देगी दि लेजिस्लेचर लैबे यूनियन टेरिटोरी अमा सेमगदबरी हाइबु वफम तक्सेनदुना लाकी वरी सानबद यावखिबा कुकी लुसिंग बसिंग अमा ना ट्रिब्यूनल द फोंदोखिबा मतुंग इन्ना जन मपनगी मतुंग दरकपदा सेंटर ग वरी सानबदा सिंथानिंगे ओइबा मोंगदा खुमांग चौसिनबा ngamle अथुबा मतमदा कुकी सिंगना तालिबा डिमांड फंगलगनी हाइबगे थाजबा लेरे हाइदि कुमजा 2008 तगी हाउना सेंटर ग पिस्टोक तौनदुना लागलेबा कुकी मिलिटेंट ग्रुप सिंगी डेजिग्नेटेड कैम्प अयाम्बा मैतै सिंगना नमना खुंदाबा मफम गनंग लेबा मरमना सुगी कैम्प सिंग हंगदोहन खिबगे अपाम्बा मैकै कयादगी फंगदोनारकपा लेखि मिनिस्ट्री ऑफ होम अफेयर्स ना थ्रू एग्रीमेंट ग्राउंड रूल सिंग रिव्यू तौबगा लोइना था सिगी मनुंगदा मैतै अमसुंग कुकी लुसिंग बसिंग मखाताना वरी सानबगी थौरांग लौखतपा याय हाइना थाजनरी कुमजा 2008 त कुयक पिनखिबा सु एग्रीमेंट असि सही खुदिंगी सेमदक्तुना लाखि अदुबु कुमजा 2024 गी फेब्रुवारी कुनगा मापनदा मणिपुर लैंगाकना नकल अहुमगी ओइबा एग्रीमेंट असिदगी तोकले हाइना लौथोकी कुमजा 2008 त कुयक पिनखिबा सु एग्रीमेंट गी ग्राउंड रूल सिंगी वांगदा कुकी मिलिटेंट सिंग हिंसागी ओइबा थौरांग कया लौखलकपना मरम ओइरगा मणिपुर कांगुपि उंखतनाबा थौदोक थोरकपनि हाइना हानगी चीफ मिनिस्टर एन बिरेन कयारक हन्ना फोंदोरकपा लैख्रे मिनिस्ट्री ऑफ होम अफेयर्स ना कौरकपदगी अहुम लक्सुब ओइना ngarang wari sanakhibada kuki gi maikaidagi United People's Front UPF amasung kuki national organization keno gi makok tongba lusingba kayana saruk yaki Ministry of Home Affairs ki maikaidagi Intelligence Bureau amadi ministry gi makok tongba official kayana saruk yaki UPF amasung keno gi kadar lising ani ga sani rom gi singi distraction da hongdokpa tongan tongan ba designated camp taraga mari da thambak loinan kadar amomom da tha khuding gi lupa lising taruk stipend oina pituna lakibani hojik thokliba wathok kasi लोइसिन हन्नबगी पांदम दसु एग्रीमेंट एब्रोगेट तौगदबनी हाइना मैकै कयादगी तक्सिलकपा लैख्रे हाइरे अमित शाह ना इंगतप हंजिल हन्नबा होटनारकपदा खेमचाना थगलकली यूनियन होम मिनिस्टर अमित शाह ना मणिपुर दा हजिक थोकलिबो वाथोक असि लोइसिननबा अखन्नबा थौरांग कया लौखतपदा सिंजमई असेंबली कॉन्स्टिट्यूशन के एमएलए युमनाम खेमचाना थगलप फोंदोरकली कुमजा 2023 की मे हमदगी थोरखिबो वाथोक असि लोइसिनबा सेंट्रल गवर्नमेंट ना तोंगान तोंगान बा थौरांग कया लौखतुना लागली हाइना पल्लदुना एमएलए खेमचाना थदोरकपा सिरोल अमना हाइरि मणिपुर दा इंगतप फिबम हंजिलनबा सेक्यूरिटी फोर्स ना मफम कया दा थिबो हुमबगी थबुक सथादुना लोगी वांगमदा पैरंबा खुलाई कया मरम फकतपा ngamle सिंग अमदि तंपाक की मफम कया दा security force na singthaningay oibu mongda makal kaya gi khulai sing phagatuna lakhi Ministry of Home Affairs na civil society organization sing yauna tongan tongan be stakeholders sing na kaya hana wari sana tun state asida ingta popurakna ba honari Manipuri governor balana suhiram asida maru oiba thodang lawri haina serol asina makhata na phungdor accident da constable amar yauna mioi ani laikhidre tongan tongan mofam da thokpa lambi khudung tiningai thodokani da Manipuri police ke constable amar yauna mioi ani laikhidre hairi khongjom police station konba soraga tainaba oiriba khongjom lausi mapada ngang numidang pungni 5 minute kun tarakpada imphal lagi kaksing tamna thorokpa activa amaga bajaj B15 ga tata dipper amma thomjinba dagi activa thorokpa nupa du thodok thokpam da laikhidabani amarom da ngarang nongyai matung pung taragani thoiram tabada imphal west district ki basoi police station gi manung chanba urem pam amasung sagol tongba ani gi marakta laiba yu thakpani haibas medical checkup tawraga halakpada police pachoi police ki kangbuna tonglakpa tata sumu ama accident thoklaga maklang turenda tasin badagi constable ama sire misam taret chokle hairi UN na saiman badagi military junta na angang lanmi tarago doi thadokre Myanmar da sahi nauriba angang samri lanmi oina sinabagi matang da UN na akan ba wafam thamlakraba matung da military junta na angang maudragum doi military service tagi pathan kre military junta gi mouthpiece oiriba Global New Life of Myanmar Kabo Pausi amagi report na hai UN gi report fanglaba matung da junta gi makok thongbo official sing na lanmi sing gi se sangpum namak ningthina verification tawraga sahi nauriba angang lanmi maudra hum doi service tagi discharge tawkibani hauji angang lanmi taraga nipan thabuk tawri haibagi matang da makhata na thijinba hauri hairi Myanmar da sabu wathok ama thorak padagi military junta na mamang sahida sahi nauriba nupa masa samriga humpuga taret amasung nupi masa taraga manga lanmi oina thabuk tahonki haina UN Secretary General gi report amana phungdorakli Official Secret Act ngak na sataba sing akan basairak panggadawri lengak ki arot athuk ngak na satnaba mari leneba official sing da GAD na section warol pikre
Lengak ki maru iba official documents sing section na thambaga loina aron atop singa na satna ba manipuri lengak na mari leineba sing da kan baseren waron pikre manipuri lengak ki general administration department GAD na thoki ba serol amagi matung inna hauzik thabuk tawriba amusung thabuk ti pothakraba mioi khana lengak ki aron atop sing leibak miyam da khangan bagi thawong thingnare haiba thawong asi central civil service conduct rules na lising am saman pugamari ki rule number 8 amasung taraga mathoi loinana office and secret act lising am saman kungum gi section 5 na yadaba thawong ni hanagi sana duna lagliba legal provisions sing asigi wangmada kanagumana thabuk toromba thengnarabadi logi oibu matik saba action lokhat kani lenga ki employees senaram lagana senaba rules singi makhada mathau taba disciplinary action lokhat kani haina GAD gi serol asinam Mayek Sengna Pali, GAD ki serol asina public sector undertaking PSU, autonomous body sing board society agency commission government aided company amadi university sing Yaona lenga ki loising pum namak thabuk tawriba employees sing na kari kumfyo amada classified documents sing paisin dona thambana tragasin na bayaroi haiba kan bo fumju lenga ki serol asina Pali national security ki mari lena information pum namak section na thambagi tangai fadaba leiba maram na leiba asida office secret action na duna lakibani ek asigi mayok ta thabuk tawramba thengnarabadi hairiba miyo edu logi matung inamatik sap action lokhat pe yai haiba wafam ek asida mayek sing na Pali national security ki wafam asi yamna maru ina launa batar basu tongan civil society group amadi media organization kayana official secret act ki mayok te yaning de wafam kaya phongduk narakpa leikre ekasi aran mamong de sinar galenga ki asoi amadi aran ba thaurang sing miyam degi losinduna thamna ba honna bada yaure haina civil liberties organization kayana maral sirakpa leiki adum oina national security da kai ba thokan ga da ba leirabadi ek asim pung phana sat han batangai fade hairi section dana gari thawbadagi extend sibada compensation piroi dabani kanagumana section daba mong da gari thawbadagi accident thokpada laikidaba tarbadi motor vehicle eki matung ina laikidrabagi imung manung da compensation piroi dabani haina supreme court na pongdokre justice PS Nursing ha amadi justice R Mahadevagi bench na wafam masi pongdokhibani gari accident da laikidraba mi ani loina bi masana pa amasung imung manung ki miyo sing insurance company amada lupa lakh marfu ki compensation pina bo kalakibagi matang da supreme court na wela sipi ki bani laikidrabagi imung manung na hiram asiga mari lena Karnataka high court petition ama file toraki kumja 2024 ki November kunu humde Karnataka high court na laikidrabagi imung manung da compensation piba maram sade haiba wel pi ki high court ki wel adu da khuting jenba maram sade haina supreme court na phongdok ki kumja 2014 ki June taragani panda NS Rabisa ko bumi amana Malsondra village tagi Arsikeri town fawa gari thauduna satpagi lambi da accident thokibani laikidrabagi apokpa mache amadi masa singsu mahaka loinana gari adu da punna tongmina ki compensation pibina bagi matang da file torok petition ama court na kupna yengsilaba matung da Rabisana section da mong da traffic ki rule pum namak thugai duna gari thawbadagi laibak thiba thaudok thokibani haibagi mayek senglaba kudam pangbangam ki maram aduna laikidrabagi imung manung na hiram masegi matang da compensation pibina bagi matang da file torok petition adu makata na khanna bagi mathuta je haina phongdoki amarom da contract basis ta tabuk sanglakiba public prosecutor ama regular tahan biu haina file torok petition ama supreme court na reject tauki justice Sandip Mohata ama sung justice Zaimalia Babsi gi bench na well asipi ki bani ahan ba public prosecutor aduna Kolkata high court petition ama file tauduna mahakpu regular tahanbina wakalaki additional public prosecutor khanbagi thabuk thoram asida court of criminal procedure lisingam samapan humdraga humdoi gi provision singi makhada beket pani maram aduna contract basis ta sabuk changlakpa amubu regular tahloi dabani haike lamjing maira Robin Hood laikidabagi ningsing thoram da miyam na saruk yabiyu July 9 da pangthok kadari lamjing maira Robin Hood laikidabagi tara suba ningsing thoram da lamdam asigi mi kodimak na saruk yabiyu haina joint committee on inner line permit system JCILPS na pangdorakli Imphal East district ki manung sanna leiba awang sing da ngasi pangthokiba pangmi sing unaba amada JCILPS ki co-convener Muhammad Khairuddin Shah moijing mayum na hai sahi koding gi pangthok tun lakpagum handak sahi gi oinasu awang sing da lamjing Maira Robin Hood laikidabagi ningsing thoram pangthok na ba semsaba loire Manipur lenga na phongliba ILPS rule asi JC ILPS na yaning delenga ki oine kumja lisingam sampun hungpuma thoida BSR ohelle adu JC ILPS ki mai kaidagi kumja lisingam samapan yangkhai ga ma thoida BSR ohenna bu wafam thamkibani ningsing thoram pangthok ka dori basi laikat pakhak nate tungda lakadaba miron singi khalaga kumja lisingam samapan yangkhai ga ma thoida BSR ohenna ba demand tawbagi saruk amani haina Padladuna mahak na hai miyam gi apambagi matung inna taliba demand asi
maya yaudraba kaigi matawgum laingakna thamliba asimak laibak thibani hiram asida CSO amadi laibak miyamna mateng pangsin bibaga loinana JCILPS na matamgi oina silakpa thaurangda saruk yabiu loinana hojik Aadhaar sembagi thabuk paikalakpada yelhomi nataba mitop singda Aadhaar card pidanaba mari leinaba department matik saba section thaurang lokotpa matautai lekai club maira paibisingna sum mitop khandokpagi thaurangda punna thaudang lominasi haina sum hakna phongdokhi